Manipur the NRC update taungnaba honabada NRC gi legacy data puthoknaba BJP laingangna kari thabak lokhatlabage chin the NRC taugani haina lauraga miyamda apangba siba yaroi haina Lok Sabha gi MP Angomcha Bimol akoijamna phongdokre wafamasi people voice people resistance haibat pauzelda Kurai Block Congress Committee na sinduna Kurai Sarjor Laikai da leiba PCC gi member athokpam Okendra gi yumda pangthokpa miyam gi mifamda phongdokibane Tharamudu da Kundrakpam AC gi MLTS Lokeshwar MPCC gi spokesperson and Popilal amadi P Bankim Chandra PCC Kurai AC gi member athokpam Okendra su Sarkyaki Tharamudu da MP Bimol na makataradun hai election gi oiba thabok thoram kaya mafang khuding makta chenba chongba hongnarakle adubu lamdamasida hozik oiriba fibamasida kari taugadawri haibasi nainaba changi loinana fibamasida vote tauraga miyamna kari thaudang laugani haibasi su munna wakal khanbagi matam yaure haiki chahi ahum helaklaba irang asi miyamna tapna kaungno khibagum taunare haiba wafam MP sina thamluduna miyoi kaya amade relief camp ta leiri masida sunatana sikraba masa thiba phanghidraba imung kaya leiriba si kaukraba gumna taunare hairi vote ki campaign lomda chatharaklabasu Congress party nadi thokiba thaudok sing khud thinduna BJP laingak ta takpa leptri hairi Mifamaduda Sarukya Kiba MLA location na lakadurba election asida miyam na mihut kanba matamda iraiba kanba ngamba mihut sing oina khalasi atopam Okendro si miyam gi yaifanaba thabak tawningba mateng pangningba-gi ithil fawba miyoi amani mahakna miyam gi mihut ama oiraklabadi Kurai ACSC chokotpa AC ama oigani haina phong thazaba phongdoki अखोगी लेगेसी दता करिनो लेने के लिए ने से सरकार ने मदद सीजन में ना स्टेप कई लोकट करे से अखो मियाम हंगम थुए बखोई ngasi मिंगोंदा लान लमजिंग द दुना नोई ना पार्टी न टेलीविजन द चक चक रे ना सी तौनी ngangai ba noi gi BJP ai ba party noi na parliament ba sarkar se noi kari step lokho khरके ba अखोई की लेगेसी दता से पुथोक न होना बदा हल मियाम चंग न कोई से NRC तौ से न लोई याना रे दनो से 18 जून BJP सरकार पार को मतम द थोपा मे 3 2023 लेकिन होगी Siju Karai Pala, BJP Center, Manipur Center, BJP. Aduidi, Imalay Pang Manipur Layao Jaga, Hariba parties, the Sung Chan Chana Draba, parties the Uncle Jungle Lagat of the Hybrid.